ꯑꯩꯈꯣꯏꯒꯤ ꯊꯝꯂꯤꯕ ꯁ꯭ꯀꯤꯝꯁꯤꯡꯁꯦ ꯃꯇꯝ ꯆꯥꯅ ꯐꯪꯍꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯐꯝ ꯏꯔꯩ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯗꯩꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯁ꯭ꯀꯤꯝ 13 ꯑꯃꯨꯛ ꯕꯦꯅꯤꯐꯤꯠ ꯌꯦꯟꯊꯣꯛꯄꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯣꯖꯥ? ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ ꯑꯣꯅꯔꯦꯕꯜ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯦ ꯍꯣꯏ ꯃꯁꯤ ꯌꯥꯝ ꯗꯥꯏꯅꯥꯃꯤꯛ ꯑꯣꯏꯕ ꯌꯥꯝ ꯚꯥꯏꯕ꯭ꯔꯦꯟ ꯑꯣꯏꯕ ꯑꯗꯨꯒ ꯊꯕꯛ ꯈꯔ ꯇꯧꯅꯤꯡꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯦ ꯁꯤꯗ ꯆꯥꯛꯏꯕ ꯃꯩꯁꯤ ꯑꯦꯛꯁꯇꯤꯡꯒ꯭ꯋꯤꯁ ꯇꯧꯅꯤꯡꯕꯒꯤ ꯃꯉꯣꯟꯗ ꯋꯤꯜꯗꯣ ꯃꯉꯣꯟꯗ ꯃꯗꯨꯒꯤ ꯑꯦꯁꯄꯤꯔꯦꯁꯟꯁꯇꯨꯃꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕ ꯃꯇꯝꯗ ꯃꯗꯨ ꯎꯏ ꯇꯁꯦꯡꯅ ꯑꯗꯣ ꯃꯥꯅ ꯇꯣꯉꯥꯟꯕ ꯆꯥꯛꯏꯕ ꯃꯩꯁꯦ ꯃꯁꯤ ꯃꯨꯊꯠꯅꯅꯕꯒ ꯃꯔꯤ ꯂꯩꯅꯕ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯂꯦꯚꯦꯜꯗꯒꯤ ꯃꯥꯅ ꯄꯥꯏꯈꯠꯅꯅꯕ ꯍꯣꯠꯅꯕ ꯃꯥꯒꯤ ꯋꯤꯜꯐꯨꯜꯂꯤ ꯄꯥꯏꯈꯠꯅꯅꯕ ꯍꯣꯠꯅꯕ ꯊꯕꯛ ꯈꯔ ꯑꯗꯨꯒ ꯗꯤꯁꯀꯦꯂꯦꯠ ꯇꯧꯅꯅꯕ ꯏꯔꯥꯡꯁꯤ ꯍꯦꯟꯅ ꯄ꯭ꯔꯣꯚꯣꯛ ꯇꯧꯔꯛꯇꯅꯕ ꯗꯤꯁꯀꯦꯂꯦꯠ ꯇꯧꯔꯛꯅꯅꯕ ꯑꯗꯨꯒꯨꯝꯕ ꯈꯣꯡꯊꯥꯡ ꯈꯔ ꯃꯥꯅ ꯂꯧꯕ ꯈꯣꯠꯄ ꯑꯗꯒꯤ ꯆꯤꯡꯒꯤ ꯖꯒꯥꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯆꯪꯅ ꯊꯣꯛꯅꯕ ꯌꯥꯗꯕ ꯁꯤꯆꯨꯋꯦꯁꯟ ꯂꯩꯔꯤ ꯀꯥꯏꯅ ꯇꯧꯁꯦ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯗꯨꯅ ꯂꯤꯠ ꯇꯧꯔꯒ ꯃꯌꯥꯝꯗ ꯆꯪꯅ ꯊꯣꯛꯅꯕ ꯌꯥꯐꯝ ꯊꯣꯛꯏ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖ ꯄꯨꯔꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟꯅꯆꯤꯡꯕ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄ ꯁꯝꯋꯥꯠ ꯈꯔ ꯎꯏ ꯑꯗꯨꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯝꯁꯤꯡ ꯀꯔꯤ ꯀꯔꯥ ꯑꯃꯁꯤꯡ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯀꯔꯤꯒꯤ ꯑꯃꯒꯤ ꯂꯩꯔꯤꯕ ꯈꯦꯟꯅꯕꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯕꯥꯎꯟꯗꯔꯤ ꯂꯩꯇꯅꯀꯣ ꯃꯅꯤꯄꯨꯔ ꯑꯦꯖ ꯑ ꯍꯣꯜ ꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯤꯄꯜ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯝꯁꯤ ꯌꯧꯍꯟꯅꯕ ꯈꯣꯡꯊꯥꯡꯒ ꯄꯥꯏꯈꯠꯄ ꯈꯣꯠꯀꯠꯄꯅꯆꯤꯡꯕ ꯄꯥꯏꯈꯠꯄ ꯈꯔ ꯎꯏ ꯃꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯣꯏꯅꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯊꯥꯡꯖꯤꯟꯕꯤꯔꯤꯕ ꯈꯣꯡꯊꯥꯡꯁꯤꯡꯁꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯗꯨꯝꯕ ꯀꯩꯅꯣ ꯈꯔꯗꯤ ꯂꯩꯕ ꯇꯥꯕꯅꯤ ꯂꯩꯐꯝ ꯊꯣꯛꯏ ꯃꯥꯅ ꯄꯥꯏꯈꯠꯂꯤꯕ ꯑꯐꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛꯁꯤꯡꯗꯤ ꯐꯩ ꯍꯥꯏꯕ ꯇꯥꯕꯅꯤ ꯁꯤꯗꯤ ꯌꯥꯝꯅ ꯐꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯩ